Pravina tarakliba mapidu taitholaga makha tarai. Numitugi numidangduda aini yumda halapa matamda itaimana ikaiba hangoiba punama thadolaga mathawai sakna tamke. Madu mathawai makamanaba masana pisolapaduda tammani. Aiha sauningke itaimabu haninga laitana hangoiba ama yauna sauningke. Sauning mankraduna imung lanjau tholaga tho itaimabu khutharasira haina pau aina khanke. Adubu madumakti aihak tawkhide tamogi kai khumnaba amadi imung asigi izat yanglaga khasiktuna khanglaga laiba takhe. Domina ningdom pomlaga adumo laike. Loyabuna kuthi thiraga haningke. Magi thawai usitabagi maongdu khaluba matamda numitugi numidangdo arang khoramba ai phawkhide. Ahingna phana thenglabasो mit kala ama phaw usingkhide. Laksaida haiduna khutheklaga khangke khanke khudong saba mada mahapo matik chana lamang khungge haina. Ronen ge loyaga se ngalingai matamdagi tinadai kandaga Pravin gasu luna nusinana tinaba marupne. Amu Pravin ga Ronen ga kuidribo orbasu hangoidana luna tinaba marupne. Mara asida loyana magi phasaba sajana amaga usawaso tawduna makhoi ahumaka tinabane. Mana Pravin ga khangnakibasu matai masu silaga mari leinabadagi khangnakibane. Kantaga khangnakibana karigumba tansa amadagi khangnakibane. Hansina loinakibana magi nupi kirambalaga arumba mari thamnaba hotnabadagine. Masi episode asimaki takhai chalakpada soidana thengnaragane. Hauze wari makha chathajarage. Pravin haidai sir asumna lama khumangamdana thamoida omsaknana leiringai nongma Ronenga thengnaki. Mahagadanaga mahagagi nungsimarida loyana khabai khara sakhibagi ningamdaba nunghaitaba warido thamoi sokna lirakhi. Magi warido tabada aiga mana mankhraduna aina sauningna Ronenda haikhi. Marup loyase nangtagi yeknabanate aigiso yeknabane. Nangi dainada thokliba dumaina mana aigi itema amadi isanupida nataba saja chakhrabane. Mahak mi nate migi wakhan sendaba saki sajat chatpane. Aduna mahakbu hatokrase. Mahakbu hapada pap karisu puroi. Mama mapana asabo ofisani sensaw baiba imungi masa masuni haiduna mana manga hagapane. Aide mahagi akiba leitana hagatliba malto tudekningmana lorabane. Madada Ronen mami lautolaga ngakna haidai. Ha mahakbu hatba. Pravin haidai nang jingnabra jingnagano oinamba maramdo ahak singe. Akhoi anitana hatkadaba nate akhoi ahum manaraga hatkadabane. Aigi marukantaso haurase mangondaso akhoi anida thokliba sumaina chapsana thoklibane. Asi haraga aina kantagi wari khudima Ronenda likhe. Asumna China phangma manaba akhoi ahum manaraga loyaba hatkibane. Pravin gi warido munna taraba matung asai ko mana harai. Madubu chumlibro nakhoi khanba wakhanduna hekta chumlagani haina khanbro. Ainsibu nakhoi gi khutta parabro. Mi ama harpagi dandise kyam chawe habase nakhoi khanglabra. Hana na khangdrabaso mi harpagi dandido kyam chawe kyam pi habado nakhoi haujite khangnani do. Kanta gi khangdre nakhoi anigi wari dudade Loiyagi aduk hangna sauna mara leite. Mahakti mahaki aningba apambaduda phangnanaba marantingna honajabane. Lalibadi masana masabo waraksaba ngamdabi nathai madane. Mana Loiyagi aningba apambaduda karigi hithongluribano. Karigi lemna phangba pesa pamure. Lemna phangba pesa pamlubagi mahine. Mana asingbi aphabi nupi oramlabadi phajaba wahina Loyabu ikaiba piba yaramane. Ibungo nupi yamna pamlabadi thuna luhong thoklo. Kari thoena natha thongma masa mawalabida mitaribano. Wai singsi hayabada phana ngausinaba ikai khangdab orabaso anira suna lakludabane. Adudi natadana migi pamjana lairiba aduda hidonglure. Aduna oktibadudi natai madune.
mahusana chaksinaba mida mahikna changi mahik chelebi natai madagi naknaba masanupida chongsimba madu angakpa nate aduga amana handaki losinduna thamgadaba thamloidaba habisiso ani thoi karigumba blackmail tawduna yamna harassment pirabadi madu losinduna thamloidabani aduga khasitang mamudagi yam hena mangadaba oirabadi madu losimana hena phai handaki matangsi nangna tomina lesambana hena phabani isam chamna karisu thokidaba saraga laigidaba wasida nangi khantadabagi matawsina laibak punjaw thelagani nataimaga nasanupiga mimang tholagani khangdaba yawaroi tadabasu lairoi kari kanari masina aduga amana ronen mahaksuni nupi masana pamdre nungsidre habada ikapam thokpani aduga mahakna hena mitasiluduna ikaiba khanglaroidabi nupiduga manaruri amaromda mahakti nupani khudong saba myam amaso phangorabani mangjagadoribasi mahanate haiduna mukhaiduna leibe yarabaduna adusunatana masina takpadi nupidubo mahakna yamna pamjai loyana intoklabaso mana loge asini khantarurabadi yamna tukhachaningaini mahagidamakta aini kaibi hairuragadi nungsiba habase nungsibani nungsimamadagini hairakani nungsiba habase manaba thamoi anigini manadrabadi kalakpa mihobani ronengidi madu nungsiba nate mado kalakhambamani pangdaba ayamba uthokpani apangba mapan thokpani nupa thoklabadi ngamnaba nupidu laurodana apambada chopa lemba yengba haunade madusu ngamdaba nakhoina tawribase usikalamai tharaga yumai chai habadani apangma nakhoida wahayamna ngambagi mathau tade asi haramlaga esaikuma mafamadudagi thoki mathangi ayukni chaurana pung nipan tarapagi odaida kanda propa police station lai mahana lalibase surrender tawba lakribani mahana gate manu hek sanglabaga army personnel amaga loinana esai kumana famliba table aduda changlai kantana esai kumagi mamangda leplaga harai sir ai kantane ai isayana surrender tawba laksarabani esai kuma kantagi mamai tamna yankhalai aduga harai siaduda phamo kanta kumagi table aduda mayokna thariba chiaduda phami mana hek phamtabaga kumarna harai nangna nasana khangna surrender tawribase masi asamba khongthani asingba saduna lotlabadi dandisu hena lungani hayo karigida mana hana mihar asida yauribana habado ningamdaba sauningmana thalaba kantana sora matang sangna holaga harai sir kanaguma amagi nupina atopa nupa amaga aromba mari lainai khanglapa mikupta nupidugi mapurabagi pukni wakhando kari opham thoi masimangni hoje engonda thoklibase haibada yauridaba tambada thokloidaba sainane khangamdabadagi nupi phuba khainaba natana upai lete kanago masingdudi hatpa phau yauna ramgani adu halabaso madu mangai sainadi punsigi koklaroidaba sainane adunadi sainasi kayamna naba sainano habadu khalaga yangbiyo masi masamwa lebi nupina asigumba satsapase yamna tahoidaba amani ayhakna agi nupibu chai masing khangdana phoki sinpenaba wasap sisinaduna ngangki saiki adubo khainaba makti khaina khide maramdi aina phubugi sanado karimta khandana ikhong konduna mana kaptana haki dada ai lale aibo amta ngapiyo ai matungda amona asigumase tawroye wahai singse taba matamda ai phubo lepki mana sumna hajabasida ai thamoi penki aduga agiso asobe lei khalapadagi mabo khana ningdabagi ayhak yamna nungakhide ai ningdom pomduna talekhi dana phangkhangdabadagi hana thaklamba yudagi hena so thakki yumda hanjanikhide hanjinmagi nungaifam leite
ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯎꯔꯒ ꯈꯣꯏꯗꯧꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯊꯣꯡ ꯊꯥꯛꯄ ꯆꯥꯕꯗꯤ ꯂꯥꯏꯗꯅ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯊꯛꯄ ꯐꯥꯎꯕ ꯑꯩꯅ ꯍꯪꯒꯣꯏꯈꯤ꯫ ꯃꯍꯥꯛꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯤꯅ ꯑꯃꯗꯤ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯁꯤ ꯍꯥꯏꯕꯗ ꯂꯥꯏꯔꯕꯅꯤ꯫ ꯃꯥ ꯑꯩ ꯍꯥꯟꯅꯅ ꯅꯨꯡꯁꯤꯅꯔꯝꯕꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯀꯥꯏꯈ꯭ꯔꯕ ꯅꯨꯡꯅ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯕꯒꯨꯝ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯈꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯂꯣꯌꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯣꯛꯂꯔꯣꯏ꯫ ꯃꯥꯕꯨ ꯍꯥꯠꯂꯕꯗꯇ ꯃꯍꯥꯛꯅ ꯁꯤꯔꯕꯗꯇ ꯀꯣꯛꯀꯅꯤ ꯍꯥꯏꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯪꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯧ ꯀꯔꯝꯅ ꯂꯣꯌꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯈꯤꯕꯅꯣ? ꯅꯪꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯤꯌꯨ꯫ ꯀꯥꯟꯇꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯒꯤ, ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯛꯇ ꯁꯥꯖꯠꯆꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯨ ꯑꯃꯗ ꯆꯤꯊꯗꯅ ꯂꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯗꯨ ꯑꯁꯨꯝꯅ ꯑꯣꯏꯔꯤ꯫ ꯀꯥꯟꯇ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ꯫ ꯃꯍꯥꯛ ꯃꯔꯦꯞ ꯋꯥꯡꯉꯤ, ꯃꯁꯥ ꯄꯥꯏ, ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯩꯅꯕꯤ ꯑꯣꯏꯅꯁꯨ ꯌꯨꯁꯨ ꯊꯛꯏ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨ ꯊꯛꯂꯒ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯃꯁꯤ ꯑꯣꯐꯤꯁ ꯀꯥꯕ ꯅꯨꯃꯤꯠꯁꯤꯡꯗꯒꯤ ꯋꯥ ꯅꯠꯇꯦ, ꯁꯟꯗꯦ ꯍꯣꯂꯤꯗꯦꯗꯁꯨ ꯑꯗꯨꯝ ꯊꯛꯏ꯫ ꯃꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯤꯔꯝꯕꯂꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ꯫ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯅꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯍꯧꯖꯤꯛ ꯀꯥꯟꯇꯒ ꯃꯥꯒ ꯌꯨꯝꯐꯝꯃꯤꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯌꯥꯃꯨꯛ ꯆꯥꯟꯅꯗꯕꯒꯦ ꯍꯥꯏꯕꯕꯨ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯠꯁꯤꯟ ꯌꯥꯁꯤꯟꯅꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯃꯁꯤꯒꯨꯝꯕ ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯗꯕꯁꯦ ꯊꯣꯛꯇꯅꯕ ꯑꯣꯏꯕ ꯇꯥꯏ꯫ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯀꯨꯊꯤ ꯌꯦꯡꯂꯤꯕꯁꯤ, ꯑꯗꯨꯅꯗꯤ ꯃꯁꯤ ꯏꯆꯝ ꯆꯝꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯇꯉꯥꯏꯐꯗꯕ ꯅꯤꯌꯣꯝꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯌꯦꯡꯂꯤꯕꯁꯤꯗꯤ ꯌꯦꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯡꯐꯝ ꯊꯣꯛꯄꯒꯤ ꯌꯦꯡꯕ, ꯅꯨꯃꯤꯠ ꯑꯐꯕ ꯈꯟꯕꯒꯤ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯨꯝꯐꯥꯡꯒꯗꯧꯔꯤꯕ ꯑꯅꯤꯁꯤ ꯆꯥꯟꯅꯕ꯭ꯔꯥ, ꯄꯛꯅꯕ꯭ꯔꯥ, ꯌꯨꯝꯐꯥꯟ ꯆꯦꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯤꯔꯝꯕꯂꯥꯅ ꯌꯨꯝꯐꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯃꯛꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯂꯥꯡꯉꯤ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯁꯦ ꯑꯗꯨꯛ ꯑꯐꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯣꯡꯃ ꯁꯖꯤꯕꯨ ꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯆꯥꯎꯔꯥꯛꯅ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯂꯣꯌꯥꯒꯤ ꯑꯉꯥꯡꯕ ꯀꯥꯔꯗꯨ ꯀꯥꯟꯇꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯃꯛꯇꯗ ꯈꯥꯝꯂꯔꯤ꯫ ꯍꯦꯛ ꯈꯥꯝꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯀꯥꯟꯇꯒ ꯂꯣꯌꯥꯒ ꯐ꯭ꯔꯟꯁꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯀꯟꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯕꯥꯅꯤꯃꯛ ꯌꯨꯒꯤ ꯅꯤꯁꯥꯅ ꯄꯥꯡꯈꯠꯂꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯥꯟꯇꯅ ꯃꯥꯡ ꯊꯥꯔꯒ ꯃꯁꯥꯃꯛꯀꯤ ꯊꯣꯡꯒꯥꯟꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯥꯟꯇꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯅꯤ ꯃꯔꯨꯞ, ꯃꯔꯨꯞꯅ ꯈꯪꯅꯤꯡꯉꯤ ꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯌꯨꯝꯁꯤ꯫ ꯍꯣꯔꯦꯟ ꯌꯨꯝꯁꯤ ꯎꯔꯒ ꯅꯣꯛꯅꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯂꯣꯌꯥꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯠꯂꯒ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯌꯨꯝ ꯊꯤꯕ ꯐꯖꯕ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯃꯔꯨꯞꯀꯤ ꯂꯩꯐꯝ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯡꯁꯤꯅꯔꯕꯗꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯁꯤ ꯇꯧꯕꯅꯤ꯫ ꯃꯔꯨꯞꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯏꯃꯥ ꯕꯕꯥ ꯏꯌꯥꯝꯕꯁꯤꯡꯒ ꯄꯨꯟꯅ ꯈꯪꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ, ꯌꯨꯝꯁꯨ ꯈꯪꯂꯦ꯫ ꯆꯥꯔꯨ ꯊꯛꯂꯨꯕꯗꯅ ꯀꯔꯤꯅꯣ, ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯉꯦ, ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯃꯔꯨꯞ, ꯃꯔꯨꯞꯀꯤ ꯅꯨꯄꯤꯁꯨ ꯁꯛ ꯈꯪꯅꯤꯡꯉꯤ꯫ ꯑꯁꯝꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡꯗ ꯃꯐꯥꯅꯤꯃꯛ ꯂꯩꯔꯦ꯫ ꯀꯥꯟꯇꯅ ꯌꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯤꯔꯝꯕꯂꯥꯕꯨ ꯀꯧꯔꯛꯏ, ꯀꯤꯔꯟ, ꯀꯤꯔꯟ, ꯀꯤꯔꯝꯕꯂꯥ꯫ ꯃꯇꯝ ꯑꯗꯨ ꯀꯤꯔꯝꯕꯂꯥ ꯃꯅꯤꯡꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯈꯔ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩ꯫ ꯀꯥꯟꯇꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯌꯦꯅꯈꯥꯗ ꯁꯨꯃꯥꯡ ꯇꯥꯅꯕ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯃꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯀꯤꯔꯝꯕꯂꯥꯒꯤ ꯔꯥꯁꯤ ꯂꯩꯅ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯂꯣꯌꯥꯒꯤ ꯃꯃꯤꯠꯇꯨ ꯉꯥꯎꯈꯤ, ꯃꯊꯃꯣꯏ ꯂꯥꯡꯈꯤ, ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯀꯤꯔꯝꯕꯂꯥꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯄꯥꯝꯗ ꯂꯩꯊꯣꯛꯏ꯫ ꯂꯣꯌꯥꯅ ꯃꯃꯤꯠ ꯉꯥꯎꯅ ꯌꯦꯡꯂꯛꯈꯤꯕꯗꯨ ꯀꯤꯔꯝꯕꯂꯥꯁꯨ ꯈꯪꯉꯤ꯫ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯁꯦꯝ ꯁꯥꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯣꯏꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯟꯇꯅ ꯍꯥꯏꯔꯛꯏ,
ꯂꯥꯛꯏꯕꯁꯤ ꯉꯁꯤꯗ ꯈꯪꯅꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯃꯃꯤꯡꯅ ꯂꯣꯌꯥ ꯀꯧꯕꯅꯤ ꯃꯥꯅ ꯅꯪꯒꯁꯨ ꯈꯪꯅꯅꯤꯡꯉꯤ ꯌꯨꯝꯁꯨ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏ ꯅꯪ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯐꯖꯕ ꯑꯃꯇ ꯂꯧꯊꯣꯛꯎꯁꯣ ꯀꯤꯔꯝꯕꯂꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯣꯌꯥꯒꯤ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯥꯊ꯭ꯔ ꯈꯪꯕꯅ ꯐꯤ ꯃꯇꯦꯛ ꯑꯃ ꯏꯜꯂꯒ ꯃꯈꯨꯠꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯣꯌꯥꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯗꯗꯥ ꯏꯁꯤꯡ ꯁꯤꯗ ꯂꯩꯖꯔꯦ ꯂꯣꯌꯥ ꯏꯁꯤꯡꯗꯨ ꯂꯧꯏ ꯑꯗꯨꯒ ꯀꯤꯔꯝꯕꯂꯥꯗ ꯃꯃꯤꯠ ꯑꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯇꯟꯖꯥ ꯃꯦꯖꯥ ꯈꯪꯕ ꯃꯤꯇꯤꯛ ꯃꯤꯔꯧ ꯎꯕ ꯁꯤꯡꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯇꯣꯡꯖꯔꯣꯏ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁꯤꯡꯗꯨ ꯊꯛꯄꯒ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯔꯨꯞꯀꯤ ꯏꯕꯦꯝꯃꯒꯤ ꯁꯛꯁꯨ ꯈꯪꯖꯔꯦ ꯄꯨꯊꯣꯔꯛꯄ ꯏꯁꯤꯡꯅ ꯃꯔꯨꯞ ꯑꯃ ꯍꯥꯎꯈ꯭ꯔꯤꯕ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯃꯇꯨꯡꯗ ꯎꯅꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯌꯥꯎꯔꯒ ꯎꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯥꯏ ꯑꯣꯜꯂꯤ ꯀꯥꯟꯇꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯔꯨꯞ ꯂꯦꯡꯕꯤꯔꯣ ꯑꯩ ꯊꯤꯟꯗꯣꯛꯆꯔꯔꯣꯏ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯂꯣꯌꯥꯅ ꯆꯠꯄ ꯍꯧꯔꯒ ꯌꯥꯔꯦ ꯃꯔꯨꯞ ꯊꯤꯟꯗꯣꯛꯑꯅꯣ ꯑꯗꯨꯃꯛ ꯄꯣꯊꯥꯕꯤꯍꯧꯔꯣ ꯂꯣꯌꯥ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ ꯊꯧꯅ ꯀꯤꯔꯝꯕꯂꯥꯕꯨ ꯃꯃꯤꯠꯇ ꯎꯔꯛꯏ ꯀꯔꯝ ꯇꯧꯔꯒ ꯀꯤꯔꯝꯕꯂꯥꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯍꯧꯔꯛꯏ ꯑꯪꯀ ꯍꯧꯕꯗ ꯐꯣꯟ ꯇꯥꯍꯟꯈ꯭ꯔꯕ ꯑꯪꯀ ꯍꯩꯈ꯭ꯔꯕ ꯂꯣꯌꯥꯅꯤ ꯃꯥꯅ ꯀꯤꯔꯝꯕꯂꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯍꯣꯠꯄ ꯍꯧꯔꯛꯏ ꯌꯦꯡꯉꯁꯤ ꯃꯥꯒꯤ ꯑꯪꯀ ꯀꯔꯝꯅ ꯍꯣꯠꯄ ꯐꯣꯜ ꯇꯥꯈꯤꯕ꯭ꯔꯥ ꯇꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯄꯨꯟꯅ ꯈꯪꯂꯁꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯂꯣꯌꯥꯅ ꯌꯨ ꯉꯥꯎꯃꯟꯅ ꯉꯥꯎꯕꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯀꯥꯟꯇꯕꯨ ꯀꯣꯜꯂꯒ ꯄꯨꯁꯤꯜꯂꯛꯏ ꯃꯁꯤ ꯃꯍꯥꯛꯅ ꯍꯣꯠꯈꯤꯕ ꯑꯪꯀꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ ꯑꯌꯥꯝꯕ ꯁꯦꯟ ꯄꯨꯊꯣꯛꯂꯒ ꯀꯥꯟꯇꯕꯨ ꯃꯕꯨꯛ ꯄꯦꯟꯅꯕ ꯄꯤꯊꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯉꯣꯟ ꯐꯥꯎꯕ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇꯒꯤ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯤꯔꯝꯕꯂꯥ ꯅꯪꯇ ꯊꯣꯛꯂꯛꯑꯣꯍꯦ ꯀꯤꯔꯝꯕꯂꯥ ꯈꯣꯟꯖꯦꯜꯗꯨ ꯂꯣꯌꯥꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯒ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯣꯌꯥ ꯀꯥꯟꯇꯒꯤ ꯌꯨꯝꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯆꯥꯕ ꯐꯥꯎꯕ ꯀꯥꯟꯇꯒ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯩ ꯀꯥꯟꯇꯅꯁꯨ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯂꯣꯌꯥꯅꯁꯨ ꯀꯥꯟꯇꯒꯤ ꯌꯨꯝꯗ ꯏꯇꯠ ꯇꯠꯇꯅ ꯃꯕꯥꯅꯤꯅ ꯄꯥꯔꯇꯤ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ ꯌꯥꯝꯅꯁꯨ ꯆꯝꯕ ꯑꯗꯨꯝ ꯃꯍꯜꯂꯤ ꯑꯃꯒ ꯀꯣꯏꯅꯗꯕ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯏ ꯑꯍꯥꯟꯕꯗ ꯀꯤꯔꯝꯕꯂꯥꯅ ꯂꯣꯌꯥꯕꯨ ꯃꯤꯠꯌꯦꯡ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯧꯇꯛ ꯆꯥꯈꯤꯕꯗꯨ ꯇꯞꯅ ꯀꯣꯛꯈꯤ ꯃꯁꯤꯁꯨ ꯂꯣꯌꯥꯅ ꯍꯣꯠꯂꯤꯕ ꯑꯪꯀꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯈꯪꯉꯤ ꯀꯥꯟꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯤꯔꯝꯕꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯑꯆꯦꯠꯄ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯂꯣꯌꯥꯅ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯤ ꯀꯤꯔꯝꯕꯂꯥ ꯈꯣꯟꯖꯦꯜꯗꯨ ꯂꯣꯌꯥꯒꯤꯅꯤ ꯈꯪꯕꯗ ꯃꯄꯨꯔꯣꯏꯕꯕꯨ ꯌꯨ ꯉꯥꯎꯔꯒ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯀꯤꯔꯝꯕꯂꯥ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯈꯟꯕꯒ ꯇꯧꯕꯒ ꯆꯨꯝꯂꯝꯃꯤ ꯃꯀꯣꯛ ꯄꯨꯕ ꯉꯝꯗꯅ ꯂꯦꯛꯊꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯂꯣꯌꯥꯅ ꯂꯦꯡꯒꯣꯟꯅꯔꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞꯁꯤ ꯉꯁꯤꯒꯤꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯅꯪ ꯅꯇꯣꯝꯇꯅ ꯉꯝꯃꯔꯣꯏ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯑꯩ ꯄꯨꯁꯤꯟꯕꯤꯔꯝꯃꯒꯦ ꯅꯪꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯁꯦꯒꯥꯅ ꯀꯣꯜꯍꯜꯂꯨ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯀꯤꯔꯝꯕꯂꯥꯅ ꯀꯥꯟꯇꯒꯤ ꯑꯣꯏ ꯌꯦꯠꯇ ꯀꯣꯜꯂꯒ ꯀꯥꯟꯇꯒꯤ ꯐꯃꯨꯡ ꯇꯝꯅ ꯄꯨꯟꯁꯤꯜꯂꯛꯏ ꯀꯥꯟꯇ ꯐꯃꯨꯡꯗ ꯇꯥꯕꯒ ꯇꯨꯝꯈꯤ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯕꯦꯝꯃ ꯊꯣꯡꯁꯦ ꯊꯤꯡꯖꯤꯟꯕꯤꯍꯧꯔꯣ ꯂꯣꯌꯥ ꯊꯣꯛꯄ ꯍꯧꯏ ꯀꯤꯔꯝꯕꯂꯥꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯃꯇꯨꯡꯗ ꯏꯜꯂꯛꯏ ꯊꯣꯡꯖꯤꯟ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯣꯌꯥꯅ ꯀꯤꯔꯝꯕꯂꯥꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ ꯀꯤꯔꯝꯕꯂꯥꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯅ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅ ꯀꯥꯟꯇꯗ ꯍꯥꯏ ꯅꯪꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯣꯌꯥ ꯍꯥꯏꯕꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯀꯥꯟꯗ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯍꯦꯛ ꯍꯟꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯥꯅ ꯅꯪꯒꯤ ꯌꯨꯝꯗ ꯀꯩꯗꯧꯗꯨꯅ ꯂꯩꯕꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯥꯟꯇ ꯆꯤꯡ ꯂꯥꯎꯏ ꯃꯔꯝꯗꯤ ꯍꯤꯗꯥꯛ ꯊꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯂꯣꯌꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯕꯅꯤ ꯍꯧꯖꯤꯛ ꯂꯣꯌꯥꯅ ꯊꯦꯡꯅꯍꯟꯒꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯈꯪꯁꯤꯡ ꯁꯤꯡꯅꯔꯛꯈꯤ ꯊꯃꯣꯏꯗ
ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯂꯛꯈꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯏꯖꯠ ꯀꯟꯅꯕ ꯁꯦꯝ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯊꯛꯄ ꯂꯣꯏꯔꯒ ꯖꯨꯋꯥꯁꯦ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯩ ꯖꯨꯋꯥ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯅꯗꯤ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯅꯅꯤ ꯀꯥꯟꯇ ꯃꯇꯝ ꯑꯗꯨꯗꯤ ꯄ꯭ꯔꯣꯛ ꯁꯥꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯂꯣꯌꯥꯅ ꯊꯦꯡꯅꯍꯟꯈꯤꯕꯒꯤ ꯃꯔꯝ ꯇꯥꯈꯠꯂꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯤꯔꯝꯕꯂꯥ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯂꯤꯔꯛꯏ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯁꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯔꯥꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯪꯅ ꯌꯨ ꯇꯣꯏꯅ ꯊꯛꯂꯤ ꯅꯕꯥꯅꯤꯒꯤ ꯃꯔꯤ ꯐꯅ ꯊꯝꯗꯕꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯪꯅ ꯌꯨ ꯊꯛꯂꯝꯗ꯭ꯔꯗꯤ ꯂꯣꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯂꯝꯒꯗ꯭ꯔꯥ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯁꯤꯗꯤ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯆꯨꯝꯅ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯠ ꯅꯥꯀꯣꯡꯁꯨ ꯑꯣꯏꯅꯔꯅꯤ ꯐꯔꯦ ꯐꯔꯦ ꯀꯣꯟꯅ ꯀꯔꯤ ꯔꯥꯏ ꯇꯥꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯗꯥꯏꯅꯥꯒꯤ ꯑꯀꯤꯕ ꯑꯉꯛꯄꯅ ꯊꯜꯂꯕ ꯁꯥꯖꯠꯅꯤ ꯏꯟꯇꯔꯦꯁ ꯂꯩꯔꯕꯗꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯛꯎ ꯑꯊꯨꯕꯗ ꯄꯨꯖꯔꯛꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯆꯠ ꯀꯥꯝꯕꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯂꯝꯆꯠ ꯀꯥꯝꯕꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯁꯤꯡꯅꯐꯝ ꯂꯩꯇꯕ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯒꯁꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ